ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯁꯤꯂꯣꯡꯒꯤ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯥꯡꯍꯟꯅꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯅ MMWOꯅ ꯍꯥꯏꯔꯤ NDA ꯂꯩꯉꯥꯛꯅ RTIꯅ ꯇꯧꯔꯝꯕ ꯄꯥꯡꯒꯜ ꯑꯃꯗꯤ ꯀꯥꯟꯅꯕꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯂꯦ ꯍꯥꯏꯅ MPCCꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯅꯤꯡꯉꯣꯝꯕꯝ ꯚꯨꯄꯦꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯁ꯭ꯇꯗꯤ ꯁꯦꯟꯇꯔ ꯑꯃ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ ꯍꯥꯡꯅꯕꯒꯤ ꯑꯌꯥꯕ ꯂꯩꯔꯦ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯄꯥꯎꯅꯝ ꯒꯨꯅꯤꯟꯗ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯄꯣꯂꯤꯑꯣ ꯁꯕ ꯅꯦꯁꯅꯦꯜ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯗꯦ 2025 ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡ ꯂꯥꯈ 3 ꯍꯦꯟꯅ ꯄꯣꯂꯤꯑꯣ ꯄꯤꯊꯛꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ खुरुमजरी ISTV पाव मेरेंग ताबिरिबा पुनमकपु तराम नोकचरी ngasi मरोइबा पावसिंग मियामदा पिजरी सिलोंगी राजबारी द लैबा मणिपुर गी पुवारीगा सागोनदुना लाखलाबा हिस्टोरिकल ओइरबा युम अम्बोबो इखंग खंगहौदना थुगाइखिबा हाबसि मणिपुर गी मियाम असिबु इकाइबा पिबने मणिपुर गी हिस्ट्री मांगहननबा अरोनबा एजेंडा अमा लैरबरा हाबसि चिंगनदबा ngamde हाइना MMWO गी प्रेसिडेंट MS सेसाबना पावमिसिंगा उनबदा फोंदोखरे महागना मखा ताना हिरमसिगी मतांगदा मणिपुर गी गवर्नरना मरिक चुंब रिपोर्ट अमा मणिपुर मियामदा खंगहनगदबने करिगुंबा खंगहनदबा ताराबदी मियामगी इहौ लाखलोय हाइनिंगाय लैते मणिपुरी जातिगी सिलोंगी जातिगा मफम अदुगा हिस्ट्रिकल की ओइबा मरी थादोकनबा याद्रबा लैनरिबनी मसी थादननबा सिलब्रा हाइबगी चिंगनबा लैरे गवर्नरना अथुबदा मिदेंग चंगलगा मियामदा अकुप्प रिपोर्ट अमा मियाम खंगना थमफम थोई हाइना फोंदोखी पुवारी के सगो नदुना लाखबा सहीसा कयागी ममांगदगी लेरिबा हिस्टोरिकल मोनुमेंट असिबु नत्रगना हिस्टोरिकल प्लेस असिबु करिगुंबा इन्फॉर्मेशन अमा फाव खंगहनदना थुगाइखिबा हाइबसे मणिपुरी खुनाइबु काइबा पिबनी हाइना MMWO ना लौइ हिरमसिगी मतांगदा ऑनरेबल गवर्नर ऑफ मणिपुर ना अथुबा मतमदा मिगेंग संबिरगा मरिक चुंबा रिपोर्ट अमा मियाम खंगना थमनबिगदबनी हाइबो हमसे सेक्शन 1 ना थमजरी अदुगा पुवारी सगो नरिबा मफम अमाबु कना कना गुंबसिंगना मांगहननबा खोंद्रबनबदी कैदोनुंदा मणिपुरी मियामना कंप्रोमाइज तौरoi हाइबसिमसु बालिबा लेंगाक अमदी गवर्नर मणिपुर खंबीबा फै सिलोंग लैबा मणिपुर राजबारी थुगाइरिबसी शांतिदास गोसाई गुमलबा मियोय खरगी थविनसिल यावी लौदबा ngamde हाइना महिरुलुफ अमगी लुचिंगबा अमनंगासी क्वाकैथेल थौनाउजम लैकाइदा लैबा MSF ऑफिसता तोंगान तोंगानबा महिरुलुफ खरगी लुचिंगबा सिंग यावना पांगथोकपा पावगी मिफमदा हाइख्रे लुचिंगबा सिना मखा तारादुना लमदमसिगी पुवारीगा खुनाय असिगा यामना मरु ओइरिबा राजबारी असिबु थुगाइबा हाइबसे खुनाय असिगी लोल कल्चर मुथनना बखोनबा खगनतना खुनाय असिगी पुवारी मुथनना बखोनबनी लमदमसिगी पुवारी मुथनना बखोनरिबा सिगी तुंगदा कंगला उट्रा ममांगदा खुनाय असिगी बुधि लौसिंगी पुकै ओइरिबा पुया मई थाननबा थविनसिन तौखिबा शांतिदास गोसाई गुमलबा मियोय ngasi अइखोइगी मरक्ता लैरे हाइना लौबा यारे अइखोइना सिगुंबा मियोय सिंग मसक खंगदोक्तुना मसिदगी सेक्शनबा मतम ओइरे हाइखि करिगिदमक्ता आईएनए हेडक्वार्टर मोइरांग फजना थुगार मतुंगदा सेम यादबरा करिगिदमक्ता मथक्ता खंजलगा ओइना याना प्रोटेक्टेड ओइरगा मेमोरियल कॉम्प्लेक्स ओइना थम्मिबा मरम करिगिनो मा कैथिनदा अखोइ नुंगाम ताबो मियामना फावर चलिबा याम हिस्टोरिकल ओइबा थोंग नंबोनबी हाइनरी मधु करिगी रिनोवेशन तौरिनो थुगाइगिबा याद्रा फजना कंस्ट्रक्शन तौबा याद्रा दुदि मसिगुंबा खुनाय असिगी याम हिस्टोरिकल ओइबा मोनुमेंट सिंग मांगहनबा थौरांग मा लखलकपा मसि खुनाय सिगी मिरोन कांगलुप सिगी मिरोन मांगहनबा थबकसिंग लखल हाबसि जिंगनदबा ngamde मसिगुंबा शांतिदास गोसाईगी थौइनसिन मानबा मवोंग शांतिदास गोसाईगी रोल लौबा मवोंग सिंग असे मणिपुर द लैरे हाबसे अखोइ खुनाई सिगी मिरोन सिगी मियाम सेक्शन मिनबम संगी मियाम गना परातंबिबगी मतम ओइरे तुमिन्ना थुगाइख्रबा सिलोंगी राजबारी असि चमचंबा मफम अमनते अखोइगी पुवारीगा सागोनरिबा मफम अमने अदुना मसि थुगाइबा नत्रगा सेमजिनबा मतमदा मणिपुर मियामदा हाना खंगहलमफम थोकपनि हाइना इंडिजिनियस पीपल्स ऑर्गेनाइजेशन मणिपुर इपोम वाइस प्रेसिडेंट चंद्रमणि खुमनचाना फोंदोखरे प्रेस क्लब ता पांगथोकपा पावगी मिफमदा हाइखिबने हिरमसिग मरि लेना इपोम मैतै पांगल काउंसिल मणिपुर PCM Anova Semilon Progressive Alliance for Leadership and Empowerment of Mother Palem UPACO Yalhomi Kanbalov Yamkal World Maite Organization amasung MPF
na punna khusam pangthokiba paumi singa unaba amada Chandramani Kuman Chana Makha Tana Hai Manipur gi Puwari ga sagon naduna laklaba Rajbari asi thugai khraba matungda PDN ngarang khak sengdok warol ama thamlakpa se thengmunbra haina khale masi thugai dringai matam chana Art and Culture Department amase Department asigi meeting makhada PDN implementing agency oiraga semgat sagana bagidamak thugairagani haina mangjauna na haibiramlagadi Manipur miyamna pendaba kholau amaga loinana lauribasi lauramloi thugai khribasi semgat sagatpada matam kaya laugadoribano yamnaba atenba matam amakhak miyamda khanghanbiu haiki Puwari ga sagonaba mafam amakakne jam jamba mafam amakakti natteba aduna maram oi kanduda masi thugai ga dore masi semjan ga dore haiba sidi madi moi miyam da khanghalamba haibiramba yabane adusu makoina haibiramdre ado thugai khre Shillong da laiba student organization singna masi puthorakpadagi aikoi mayam khangine makoina puthorakanduda miyam laurakanduda makoina ngarang khaktamak sengtorakpase sina takpadi akoi semgat sagalakpa matamdasu tauri haibagi namada matamse yam kuina logadaba male masi madi tawbiganu aikoigi lupsingi maikaidagi request tawjari masi aikoina senggatna nabagi matamdo miyamda khanghanbiu haiba wafam sima akoi thamjage Ruling MLA Singna Miyambu Apangwasiduna Delhi da Kem Togduna Ladingai da Silongi Redland da Laiba Rajbari Thugai ba Khanghodabani Haina Khundrakpom Kendrogi MLA TS Lokesorna Sagolban Kendrogi Hanagi MLA Dr. KS Lokengi Yumda Pangthokiba Paumi Singa Unabada Fongdokre Wafamasi City District Congress Committee gi Mireng Makada Sagolban Block Congress Committee na Sinduna Haukiba Cheoldagi Hoduna Bot Chor Gadi Chorgi Boot Level Signature Campaign gi Form Sing Thilakpagi Thauranga Mari Lainana Paumi Singda Fongdokibani Lokesorna Makhatana Fongdokibada Lamdamasigi Miyam Asi Lairik Haitaba Constitution Khangdabagi Mawongda Rulingi MLA Singna Delhi da Chalaga Lengak Semna ba Honarubasi Miyam da Utchaibani Makoina Tasengna Lengak Semba Pamlabadi Makoigi Luchingba Ama Khalaga Khalaba Matungda Party ki President ta Lengak Semna ba Ayaba Lauraba Matungda Governor da claim Tawgadabani Ruling MLA Singna Yanarabam Luchingba Adu Khaktana Lengak Semlag ke haina claim tawbu yai MLA loina chatpagi mathau tade constitution na yaraba kanglon asi sungtau tawdana Delhi da chaluraga asi ta tawbani Prime Minister na Manipur da laklamba matamda senglaba laifamlen kangla mangthok piramlaga chatkre official visit aduda speaker chebau piraga stage ta kokhatpadi lairadana Prime Minister na mingfawa panbiramde hanagi Chief Minister N Birena traffic police kumna Thauram yauba lakpasingi lambi takpagi achoba thaudang lahonkiba laikho marapta wana phamla fawba ming fawba panbiram daba haibasi lamdamasigi miyambu ikaiba pibani Manipur lakpada wari amata sabiram draba Prime Minister unaraga lengak sembinanaba haizarugani haibasidi oiroi khangna chatluba khongchatni haina makhataki Saka semaju majek de semduriro kuki kita sem naga de semduriro to da thawai hari bro khoi majek de chalen a kuki ni saka am semai mujus ama semanduri bro tawon to prose saka semagale pa ware khoi matang na khoi siler de si tawroi adu na de kai ge hona khoi ga ko bude ko bi ganu muju ko biu hai bang me hak to lebam thokdro asum lami de singja chatan ada moi tara kun kun tha chalaga da adu saling ai to na tra na ngasi silong de le khoi gi sagi history du Akta 친구 산 우푼자나 누가 하면 맞다. 강하우들이 나더라. 시 홍나브라 버세. 또긴 갈 사갈 셈도 오늘 가면다 비라가 가면 나다 땅나가다고 내가. 야 되나. 그네 셈에 야다 따르디. 소리 하야나 마릴레르디. 파티 셈가라. 똑똑하게 또 거기 무이마 뚱 인비라게 라이파기 때문에 또 이제 하러 와봐. 거기 아도디 충난 했나. 거기 만니푸르 시고 좀 망망을 내게 탐게도디. 거기 강망가 뭐예요. Dr. KS Lokena Fongdokibada BJP na tawriba thabak khudingmak miyam gi yaifana ba miyam na apamba thabak amata tawraktabana lalab sing asi chumthokna ba Congress na haiman badagi ikaiba fawrakle handaki Delhi khongchat adu issue kharagi matangda chatpa oiramlabadi taramna oklamgadabani ruling MLA sing khaktana haibada yaraktragana political parties singi delegate sing chatminaraga takna runa ba sinbasu yabani BJP na tawfam thokpa tawba ngamdrabanina party ase Manipur gi maru fangna muthatna ba khwana ba tangai fadaba leire haike Handak sarkar sembagi pakoi me amo hongna du Delhi de sarkar ma semjagi Manipur gi praja sigi interest ta hujuk Manipur gi miyam na wari ba Manipur gi miyam na thengner me miyam sing se masigi damakta Prime Minister da Home Minister da
मखोई पार्टी के लीडर सिंह हाई बचत को यो अखोई मणिपुर की फिल्म से मखोई ngakdana हाइबदा नुंगाइतबा हाइबदा ngamdaba sing ado tongan tongan ba party sing sing leader sing sina ningti jana haigedabdo madusu initiative lawde Silong Laiba Manipur Rasbari Tugai Kiba Thawong Manipuri Singi Puari Amadi Mating Manghanana Bahonabane Haina Nipkona Lowi Haire. Ining Thau Bodasan Rabu Silong Laiba Manipur Rasbari the Kauraga merger agreement signed Lokiba Manipur gi oina historical amasung politically Yam Namaru Eba Chahi Marifu Helaklaba Ariba building Asibu Take the Kaidana Naba Semjin Sajan Bataudana Anoba structure Sagbagibu Orabasu Masibu Hekta Yakai Tugai Bahabasi Puari gi Masak Aduge Mayek Soidana Takigani Masi Puari Lumna Laudaba Manipuri Singi Mating Matona Mayeng Tahanana Bakudam ni Haina Nipkona Lawe Manipurna India the Tinkiba Lengdraba Kudam Oriba Mafum Asibu Tugai Bahabasi Taraina Lo from Tokte Tawasi Puari the Achoba Singnabani Haina Lauri the Bakimaram Late Hairi Congress ki Matamda Manmohan Singh Prime Minister Oringaida Right to Information Act Sanarake Adubu BJP na lusingba NDA Lengak Lakpadagi RTI na Tauramba Pangal Amadi Kanaba Singh Mangsilakle Haina MPCC ki spokesperson Ningombam Bhupendrana Fongdokre Ngasi Congress Bonda Pangthokpa Paumi Singa Unaba Aduda MPCC ki Thaupuba Singsu Sarugyake Ningombam Bhupendrana Makhatana Congress ki Matamda Linkhat Kiba RTI ase Chahi Kun Mapung Fabaga Loina Ngasi India Pumbada Masige Thauram Pangthokle 2019 da amendment Tokiba amendment ado Lauthoklaga Hanagi Lairamba Information Commissioner Shinge Chahi Mangagi tenure adu Hanzil Hananaba Digital Personal Amadi Data Protection Act adusu amend Toba Central Amadi State Information Commission da Commissioner Singh Haptana Laiba Amadi Chief Information Commissioner Hapchinba Commission da Laiba case mayam ase athuba matamda loishinbiba RTI User Singe Protection Act Asi rule and regulation ama semduna makoibu ngakpi senbiba commission asida journalist sing activist amadi nupi singsu yahunduna hena faba commission ama oinanaba honaba RTI ekasibu aki khang yahundana miyamna wahang hangbagi khudong chaba piba amadi Manipur Information Commission asu matam chapchana pakhum pibiba Manipur da laiba Information Commission asi mapung faba information oidana lairakpa kuire maramaduna commission asi mapung faba ama ohinbiu haiki Manipur government की website असीदा Manipur दा हजुजिक लाइदिबा IAS IPS अदुगो officer सिंग government employees सिंग मकोई मकोई assets मैम दो disclose तो मथौकाय मधु हापत पिबो मथौकाय मधुदनी कोई Manipur सिदा transparency लाकदोरिबा अदुगा corruption free और कदोरिबसे Manipur Vigilance Commission हाइरिबसे मसी की website अको हजेबुक लाइते मयामना RTI को फजन सिजना बिरंबा की दमकता कोई न थागत फोमोक चरी अदुगा हजिक शु RTI thare haraga mayama wahang hangli angsu hangakigani manu ki protection piba se leiri ba sarkar asigi mathawni adu pi gi harabadi hana leisure me right to information ek asi dilute ta thokta bida hana leira manu ki shakti adu restore to ba se mathawtai Manipur su information commission ha mathawtai Manipur information commission ki building tongana sagiraga chenga thabak to honba madarkar tai with quality and time bound manner haraga Sanamahi Liningi Oiba Study Center Ama Manipur University of Culture da Hangnabaki Ayaba Laire State Asigi Housing Oriba Fibam Amasung Sel Thumgi Fibam Fagalakbaga Study Center Asigi Oiba Chapchaba Tabak Haunanaba Sem Sari Haina University Asigi Vice Chancellor Professor Paunam Gunindrona Fongdokre Wafamasi Haing Kongbal Ufong Yumfam the Ladyba Lining Tau Sanamahi Sanglenda Lining Tau Sanamahi Temple Board Kimireng Makada Kenchang Lon Loishang na sinduna Chatharakiba Panji Tamba Hainasu Kangnariba Kenchang Lon Tambagi Tha Ahum Surakpagi Changyeng Pangthokbaga Mari Lainana Fongdokibane Malemgi Mafam Kayada Miyoibagi Pokpasibagi Haukraba Amadi Tungi Lakadaba Thongdok Kayagi Matangda Nainuriba Astrology gi Thabak Ase Manipurasu Anganba Matamdagi Leiraklabane Mayasibu Awangwa Thakta Pukhananaba Changyeng Pangthokpa Chapchaba Exam Amagi System Ngaktuna Tauba Ase Tamjaningai ni Haiki aduna masi aina sum khanjabada masi makha tana sudum chathar kinin khanji masi gi course aidi ngasi gi leiriba mana piriba maidingu semgi khagi matam da leirima khenchang ngi haiba maicho odi mamin kari
हिस्ट्रिकल खादब याद नॉट ओनली खेचंगी नतब अखोगी चुमनगी इतिहास की पुआरी महीर खादब याद मैम यावरी खेचंग नतना नाट की कल्चर की एस्पेक्ट मैम खी खनजबद टेम्पल बोर्ड की तौबीद मैम हेन मखा सांग फजना चथरकनी चेतना थाजे India Pumbada Pangthokliba Polio Subnational Immunization Day 2025 Manipur gi oina su Directorate of Family Welfare Services amadi State Health Society National Health Mission Manipur ga pullaga Directorate of Family Welfare Services Office ta pangthokre Thoramaduda Family Welfare Services Manipur gi Director Dr. N. Bino Additional Director Family Welfare Services Manipur Dr. Somorjit Ningombam Rimski Hanagi Medical Superintendent Dr. Y. Mohan amadi State Immunization Officer Manipur Dr. Khatimim Memchana Thoramapu oina sargya ke tongan ba nursing school amadi family welfare services ki official kya yauna pangthokiba thormaduda mafam kya dagi lakpa pigliba angang kaya puraktuna polio gi hidak pithakhe thoranga mari leinana director family welfare services Dr. N. Binona haikibada India se World Health Organization na 2014 da polio free oire haina lauthokiba leire adubu India ga lonariba country kharada polio laina laibana section daba yadabana thauramasi pangthokpani haiki ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯁꯤꯆꯨꯌꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯗꯅ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯒꯤ ꯅꯥꯏꯕꯔꯤꯡ ꯀꯩꯅꯣꯁꯤꯡꯁꯦ ꯂꯣꯏꯅ ꯄꯣꯔꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒ ꯊꯪꯅꯔꯤꯕ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯊꯪꯅꯔꯤꯕ ꯕꯣꯔꯗꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯣꯔꯁ ꯑꯣꯏꯕ ꯂꯩꯕꯅꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯦ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯇꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯇꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯗꯤ ꯃꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁ꯭ꯇꯦꯠ ꯈꯔ ꯈꯪꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯕ ꯅꯦꯁꯅꯦꯜ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯗꯦꯅ ꯁꯨꯃꯥꯏꯅ ꯃꯃꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯜꯂꯛꯏꯁꯤ State Immunization Officer Manipur gi Dr. Khatimim Memchana ngasidagi hoduna numir humni chupna pangthokliba Polio Subnational Immunization Day 2025 asida angang lakh ahumga lising taraga tarukka satruka humputara mathoi pithaknana ba pandam thambaka loinana booth lising ahumga chamaga humputareta pokpadagi sahi manga fawgi angang singda polio hidak pithaknana ba thoramasi pangthokpani haiki ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯆꯍꯤ ꯃꯉꯥ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯆꯍꯤ ꯃꯉꯥ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇ꯭ꯔꯒ ꯃꯅꯥꯛ ꯅꯛꯄ ꯕꯨꯠꯁꯤꯡꯗ ꯄꯨꯊꯣꯛꯄꯤꯔꯒ ꯌꯥꯝꯗꯕꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ 100 ꯀꯥꯞꯊꯣꯛꯅꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯃꯠꯇ ꯀꯥꯞꯇꯕ ꯂꯩꯍꯧꯗꯅꯕ ꯄꯤꯊꯛꯇꯕ ꯂꯩꯍꯧꯗꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯗꯨꯅ polio drop anidang pithaga koina hairiba tamthiraba polio hairiba laina sidagi ngakthokpa ngamnanaba amadi polio free india gi akoigi maintenance ase thamba ngamnanaba akoigi immune system kankhatnaba hotnabada akoi manipur su akoi chama hidak kapthoksi President rule na nongmai kapan badi lefan bangam laga maitai singna national highway chatpa yahan bangam driba karigino governor home minister na athingba pirakpa sing suit at site laukthokpa ngam driba karigino haina speaker oiramba MLATS lokeshor na both chor gaddi chor signature campaign khurai block congress committee na sinduna PCC member athokpam okendrogi khurai sajole kai de leiba yumda pangthokiba thorom da haikre mahakna makhata na campaign asi aigi vote niyom lana kakpigano chumna Happy voter oibagi right manghan bigano masak khangdabagi voter happy gano haiba campaign amane masi congress natroga political party ki campaign nate mamangi en biren gi laingak langna na ba technopol kendra da illegal voter listing mari hena hapsilaga letpau hawket kahan ke masi atopa kendra sing da su tawrom loi khangbangam de masi matung da thoktana ba thingausi haiki BJP gi MLA singna laingak semina ba Party leaders singda nonjaba chatliba karigino MLA kuntra helaba atai party nasu sogalaga MLA yankhaiga mari leirabadi makoige leader khalaga party president yauna governor da luchingba leire laingak semlage haiba ngamdriba karigino hangke achumba process satana miyam apangwasiri base miyam asi lairik laisu haitaba karimata khanglam loi khalibra BJP leibak asigi leihauga sunadraba party amani party asi maru fangna muthatrabadi aikoi khaknatana aikoi loinamak Muthat kiba yai hainasu makataki. Mai mutale kamna tere kai do lo national health thing karigi
करीबन नेशनल दा मैते जब थिंगी से इनी कुकी कम्युनिटी ने इंफाल चपा लागबदा कनाम चपा यारी कना आगे करम संस्थान आगे ने पुथो पिरो मेमता अदुदी आदा आई किले पुथो फातुन हारिमा मामदुदी तंदी पिमम थोक्तबराबा प्रेसिडेंट क्राई लगे बदो मरी लेदी कपुबी मतिक तो नत्रा बगी याद इसे हेक जब द फाप पुन यावराबा हेक तो द मदो हे तो द छुटे सेट तो है मीम चेंदो को नंबरें से मोने लागपा कान तो तंपाक तो है कदम इनी कुकी कम्युनिटी लागपा कान एरोप्लेन लागपा मयुम चंगम मतमदा हेक मचदा कापा खोपा फाप को तोरबदा मदो छुटे सेट तो ने ओदर थोब याद रें से बा अदुगम थमोय से ले पा ngaकी हाबी मोता आ सगा से मदु से माना तो सनलगा हाई बो वक तो दो ना हाई ओबा और नबा मेंबर सिंह दो कई तो हाई मंत्र तो ngasi campaign aduda Lok Sabha ge MP Dr. Angomsa Bimola Koija Minister Weramba and Loken MPCC ge General Secretary S Manauton PCC member A Deven S Neken Khurai Block Congress Committee ki President K Sana Jawbasu Sarugya ki PCC member Athokpam Okendrona AICC na AICC की लिस्टिंग मखादा खुराई ब्लॉक कांग्रेस कमिटी ना खुराई केंद्र की मियाम दसु बीजेपी ना वोट हुरा लगा लैंगाक पाइरिबा असि खंगहनबा ओइना सिग्नेचर कैंपेन असि चथबनी आइखोय खुदिमक कनाना करी तौरी अदुगा आइखोयना करी तौबा मथौ ताई हाइबा खंगमिनबा मथौ ताई मफम खुदिंगदा खुदोंग चाबा लौबा मियोय खरना लुचिंगलगा चटपदगी लमदमसिदा प्रॉब्लम कया अमा थोगले हाइखी लुसिंगबिरिबा अदुलनालो पब्लिक लिस्टरसिंग कोइसना पुसेन सेंगना कोइ मियांगी तौदबे यादे हाबा वखलोन अमगा लोयना मियांगी आइफनबा थबक थरम मयाम अम पाइखपिरम तारगदि थेंगनेबा प्रॉब्लम से सि थेंगनरमोय असिगुम प्रॉब्लम सिंग सिदगी ngakthuke हारबदि थमोय सेंगना थबक तौबम संगी कोइ इसा इसागी लौफम थोक तौदांग सिंगदो एकोइ इसा इसाना अफम खना एकोइ इफ्रुक के दमक लौरकांदा अफब मणिपुर अदुगा अफब इंडिया अम सेमदा एकोइ पुनेमक अदुगलाबा रेस्पोंसिबल लोय मियोय नाक्तनि हाबा वखलोन सिगलोनना थबक तौमिनबा अम संगी लमदमसी की मिपुम खुदिंग मकना इसा इसागे थौदांग खंगना थबक तौरबा मतमदा लमदमसी चौखटपा मदि मसक थोकपा लमदम अमा ओइबा ngamgani haina ina Manipur Lok Sabha की MP Bimol Akoijamna हाइक्रे वापमसी MP LADH फन्ना क्वाकैथेल बाजार दा साबा पब्लिक लैबोरेटरी संगाबा की थरमदा हाइकिबनी इम्फाल वेस्ट DC मयंग लंगबम राजकुमार यावना पांगथोकपा थरम अदुदा MP Bimolna makha taraduna ngasi sangariba laboratory asi miyamgi lanni khanduna luna nana sijinaba mathau tai lamdamasi gi saukhat thaurangi thadarakliba senfam sing asi miyamna thikiba tax na paisa adudagi ngaktani masi MLA minister natraga MP gi lanai paisa nate habasi miyamna khangbiu maramaduna miyamna thikiba tax ki paisa na sengwaliba si section luna nana thambiu haiki MLA में लास्ट संगार में मंत्री ने लास्ट ही संगार में अगर खड़ा लेकर के था मंगा तो लगा तुम सी नहीं याद है ताले में ऐ न ले बोले तेसे सरकार अकोई ये टैक्स पेयर मनी का हुई मैं आन था दे के पैसा ना दे नहीं सरकार की पैसा है जमीन में तीन बच्चे सुने बा अरो ऐ न कदा इधर कमाई से न के तो खतने में डिसीजन तो इधर लो बोगी वानी आई की ऑफिस ना MP उनको को अदुना आई की इधर लते से मियां में अदुना मियां में सुमसे सेक्शन से नबियो Federation of Haumi gi lingkhat khibage thauram ngasi Kabolai kaida laiba Haumi gi general headquarter da pangthokre thauram aduda Haumi gi president Sapamcha Jadumani secretary general BCC Simre chief convener Jona Simre convener core committee Akung Thanga Chief of Kangchup Chiru Ivhol Chothe Tribe Union gi mihut David Purum Rangmai Naga gi mihut Jimson Gangmai KTVO gi mihut Thongpu Komna athoiba mithunglen sing oike tharamadu da tongan ba yelho furu ki miyoi singsu sarugya khe thauronga mari leinana Haumi gi president Sapamcha Jadumani na matam sangna Manipur gi yelho mi sing kana no haiba Manipur gi Yelhomi na karambano haiba chanai neduna lakpadu Federation of Haumi na Yelhomi furup kungamanga ga khana nainaraga Federation asina tha asigi tang tarukta Yelhomi singi oiba pillar ama yungkraba matungda tongan ba furup kharana Federation asida athiba wahe kaya thamlakhiba laikre Federation asina thamjaning ba wafam de Yelho furup singi pillar asida yek salar haina paliba se ipa padaba mali yungliba pillar asi salai taret laiba Yelho furup singini Kainabasu yaroi daba adumna laiminagadori ba lamdamasigi ningol piraga laikiba maitei pangalgi ichilenau kharana yamna toina pillar yungba sida makhoigi maming yaugde haina akanba wafam thamba aikoi thoidokte UNA yellow furup singi definition piriba adu pahaningi mamutana khangdana panghai haiba tohningde haiki Manipur mayam ama lei
अदुबो ऑर्गेनाइजेशन मैम दो मिते खक्ति ओय सिंग मैम ले नगा खक्ति ओय सिंग अमसुम तमपुनबा मनपुर के अपन बगी सकतम गिदमत थेंगनजरिबा रिलेशन हौमिनी ये सरायरेबा नगा फ्रुटसु सिंगिबा मसाना खरा अमना अखोय आइमोलोना इंगेकनी हाइरिबा प्रूफ से ये सराय लेदबनी फॉरेनर नि हाइदना मियाम नोंग हाइबसे याम तवनिंगे अखोय मिते मरतगी अतोप कम्युनिटी मतंग नगांग से मसी आंगनिंगे तवनिंगे हाइबो होम से मई तबदरी All Community Development Organization More Ekodom gi Taranipalak Suba Mapokumon Numit Thauram ngasi Wangjing the Labor Spice Hotel and Resort Tapang Thukre Thauramatuda Ekodom gi President Thangjam Buddha Maitei Committee on Protection of Maitei Victims More gi Chairman Laisangthem Inaukcha Maitei Amade Nupi Khunai Chaukalamjing Lof More gi Advisor Yumnam Jyotila Laimana Mathang Sina Athoiba Mithung Lensing Oike Loinana Wangjing Kodom Pokpi Sports Complex Relief Camp Wangjing Lamding Higher Secondary School Relief Camp Amade Mafum Kayada Ladiba IDP Singna Thauramatuda Sarugyake All Community Development Organization More Ekodom President Thangjam Buddha Maiteina Border Town More the Ladingai Matamda Loop Asina Hek Safong Lakpa Horakpadage Ngasi Fauba More Miam Gidamak Jad Bijat Furup Kaidana Yaifana Batabak Thorum Kaya Pangtokuna Laki Amade Lebaki Oeva Isu Kayadasu Lubasina Achoba Togdang Loduna Laki Mahagna Maka Taraduna Housing State Sida Tog Libalana Se Kanglup Kilan Ama Oina Lofom Tokte India Langakna Silaga Tokan Bakusem Oeva Proxy War Amani Lana Si Loshin Harabadi India Langakna Mishang Mikai Naidana Atubada Loshin Ba Ngambani Adubu Masida India Langakna Nakal Namakaki Gang Bamanba Midiangda Sananing Moong the Sanaba Yanana Toba Manba Toxil Amani Haina low from to a hike. Lunch in the Lord of Matungadi, Moria the Hanjal of Matungadi, Ekodum Manadum, like Igani, Maramadunangasigi, Sigumba, Ekodum Mapoko Monsi, or Sahi Kudingi Leptana, Pangtoksai, Mamang to Pangtoi, Matung Tark to Pangtoksagini, Lunana, Ayang Moria the Hanjal of Matungasu, Ekodom, Moria Miang Gitamak, Tabak, Social Tokini, Hypo from Sitamjari. Manipur ki Puwari ka Sagonari ba mafam ama oiriba Silong Rajbari ki Red Land Building thugai ki ba ado Manipur miyam da kari gi hana khanghandribano Puwari ka Sagonari ba mafam sing tawning ba tawduna sidok pa amadi thugai ba matung da tawbigano haina former Jila Parishad member Thoksom Birana mari leinaba singi pukning singchilakle ngasi Bisnupur district ki Tawbul da laiba mahaki yumda Tawbul khulgi ahalaman amade khul adugi Ima event sing yauna pangthokpa paugi mifamda mahakna makhatana rural area da lairiba miyamna sakthong gas fangdabagi awaba kaya chawna mayokna duna lagliba se matam sangle gas agency singna naronda mamal wangna yonthokuna lairabra haibagi singnabasu laire maramaduna lakadoriba ningol chako mamangda sakthong gas pibi drabade miyamga loina nakanba khongjang kaya sangsilagani hainasu makhataki karigumbada chako mamangda gas se Pibi dapat tarikadi Manipur ki Praja Singh amasung Bisembu district ki Luren area da lairiba Praja Singh punamangna ato pa akan bakhongjang kaya sangsiloi haingai lete maramaduna ngasigi langak bubiriba honorable governor na athuba matamda Bisembu district ki Luren area da lairiba Praja Singh ase sako mamangda gas phanganbiu haidana aina hanna masigi langaki Singchinjari. Manipur Puwari Muthananaba, Honabada General Singh, Tizinduna Cherak Pibu Haina, Mitai Kanba Apunbalov, MAKALG, Publicity and Information Secretary Ning Thozam, Isosan Dragis Gerald Amana Haire. Manipur Puwari ga Sagonori ba Yam Namaru Eba Mafamama Bo, Manipur Miam Tanaramba Togdana Amade, Miam ge Ayaba Yaudana Tungi Mirol na Khangdana ba Malemasi degi Muthat Krage, Haibagi Matogum, Tugairamba se merger agreement signed Taunaki Haibagi Amatangairaba, Ahing Bakudam Amabo Tungi Mirol na Puwari ga Sagonori ba Mafam Asibu Khangdana Nabatoba, Taurani Haina, Mitai Kanba Apunbalov MMKL na Lawi Haire.
Cherol asina makha taraduna haukiba September 18 da Manipuri Elders Consortium Silong MECH amadi Manipuri Sahitya Parishad Meghalaya gi apunba kangbuga Art and Culture gi Commissioner Gyan Prakash Masha yauna Imphal gi Secretariat ta unakiba aduda Manipuri Rajbari asibu hanagi saktam adu kahandana na ba semga sagat piu amadi heritage status ama pibiu haina thamke Art and Culture Commissioner na hairakpagi matung ina haukiba October 9 da Governor Ajay Kumar Bhalada hanagi BJP gi MP Dr. R.K. Ranjan gi maike de su historic redland Manipur Rajbari bu tungi mirol gi khalaga manghan bagi mahut nauna semka sagat piu haiba aiba serol amasu pishinke laibak thibadi karamba luching bagi yathangda Manipur miyam khanghandana puwari ga sagonaba historic redland Manipur Rajbari thugai kibano haiba Manipur puwari asibu mothanana ba honabada January ba miyoi sing adubo athuba matamda enquiry tawduna January ba singbu chairak piu hairi Masagi sahi yamlaba ahal oiraba singna khudaki oiba ana laing bada mathau taba ICU amadi famungi khudong chaba phanghanbinanaba retired IAS officer mutum ya school amadi imung manungna RIMS hospital gi authority gi pokning singsilakli hiramasi gamari lainana ngasi Imphal East ki Kairao Bitra da laiba RIMS ta laikhidraba masagi sahi marifutara helaba mutum ibotombi masagi yumda paumi singa unabada retired principal mutum jadumanina mahaki apokpa sahi marifutara helaba laikhidraba mutum iboton meitai tha sigi mapanda RIMS hospital da puduna layanki amadi hospital sigi doctor singnasu ningthina yengsinbiki haukiba ahing nongyai pung 12 rom tarakpada sor honba ngamlaktabadagi ICU da thambina naba haijaki adubu ICU famung hangde private hospital amada puduna laying lunaba oina hairake imung manungna pau faunerba matungda langolda laiba siza hospital da puduna ICU da laikanake adubo RIMS hospital da ICU gi famung pibinanaba hainabada matam launakhiba amade lambi phatabana siza hospital da ngahak laikat naramlabaga laikhidure karigumba RIMS hospital na oxygen ki mathau tabagi wafam matam chana haibiduna khanghan biramlabadi pung kharadar oirabasu hinglamgani India ge topa hospital singda senior citizen singi akhanaba thaurang tawduna ICU thamlibani adubu RIMS hospital gumba north east ki oina maming lairaba hospital amada senior citizen sing akhanaba layangi thaurang lokhattaba laibak thibani matung tarakpada senior citizen singi layang bada khudong chananaba ICU yauna akhanaba thaurang paikhet piu haike amaromda paumi singa unaba du da yaukiba retired IAS officer mutum yaskulna RIMS hospital na miyamgi ana layang da tawriba thaudang thaganingai ni tawbatabu mathau tariba nurse singna miyamgi thabak tawbada phajadaba wahaiwata kaya sizinaba thengnai phajaba wahaiwata hena sizinabiu anaba habasi layang liba doctor nurse amadi staff singna nungsi sanana loinaduna layang birabadi anaba Fawagi mateng oigadoribani hiramasida RIMS hospital gi director amadi medical superintendent na mideng sangbiduna hena fawa RIMS ama ohenbiu haiki nauna thamjiri sije hospital yo matamda sije da lariba doctor singaduna nurse singaduna huma oro taki kachin koya da kochin chenuna khoi babagi angan makhal hona bibse khoi apien po admai dauduna RIMS da doriba yengi biriba doctor nurse singdagi madugi body language ubu phangde karimata khudong sabal itraba habada wahi wata leitre harabasu sumai tawduna isam samba wahi wata da habiram taragati akoi baba yumda budaraga akoi na nuai to puksariba nidon pomjariba si bomoina thaje Bharatiya Railway Mal Godam Samrik Sangha BRMGSS Manipur State na sinduna nongmagi conference amanga se Imphal da pangthokre Imphal da rail head yorokpa matamda lamdamasida leiriba sinmi singda Godan gi mal thangdok thangjin tawbada sizina hangani Manipur gi railway mal godam da thabak tawriba labor singi oiba list athubada Bharatiya Railway Mal Godam Samrik Sangha BRMGSS Manipur State ki maike digi pikhalaba matungda verified tawraga athubada final list thadok labor singda lainga ki maike dagi piriba khudong chaba pumba fanganana ba khonagani haina BRMGSS ki National General Secretary Manoranjan Kumar Paswan na fongdokre Khumalampak Indoor Stadium da pangthokiba nongmagi oiba conference aduda BRMGSS Manipur State ki President Pravin Maisnam Vice President Maisnam Dorendra General Secretary Longjam Mangalsna maite yauna Bharatiya Railway Mall Godam Samrik Sangha BRMGSS Manipur State ki member kyana sarugya ke ngasigi thoram aduga mari leinana Manoranjan Kumar Paswan na Indian Railways ta thabak tawriba sinmi atai gumna labor singa sida lainga ki maike dagi pifam thokpa facility pumba fanghangani India government na railway mal godam da thabak tawriba labor singbu nationalized tahonanabagi pandam union asina thamli
Manipur State ki oina railways godown Jiribam amadi khongsang da lairiba si BRM GSS Manipur State Unit ki mafam da union asigi labor singna mapung fana tauri amadi lainga ki makha da fangliba facility amadi khosuman piba ngamliba thaganingai ni BRM GSS Manipur State nasu state asida lairiba railways godam labor singi oiba list ama athubada pirakani haibagi thajaba lai haike Tharamadu mari lainana state asigi nat amadi culture gi program loinana Sai RCC Kumalampak ki wusu sanaroi singi oiba wusu taulu demonstration ama utuna tiliba miyam gi pukning singsin ki Haugalakliba Mahiroi Singbu Makoigi Lazariba Talent Singbu Uthok Jabagi Pandamda Ahanba District Level Essay Amadi General Knowledge Writing Competition 2025 Pangthokibaga Loinana Competition aduda makok mathang taraba Mahiroi Singda Manamatum Yanthokpagi Thauram Arambai Tengol Unit 23 Kabowak Singna Sinduna Loyalak Pahara Wung Sanglenda Pangthokre Thauramadu Arambai Tengol gi Luching Purel Korongan Bakuman Modern Club Kabowak Singi President Retired Army Subedar Sanambam Ramesor Maitei PRO Arambai Tengol Ruben Mangang Retired Associate Professor CI College Nongthongbom Ibopisak Mangang Ex-Councillor RK Kunjesori Yauna Masak Naiba Mioi Kiana Sarugyaki Arambai Tengol gi Luching Purel Korongan Bakhuman na Haugalakliba Mahiroi Singbu Mahai Mapung Fana Haihanduna Aphaba Lambida Punanaba Aphaba Kunai Ama Ohenanaba Honabada Aikoi Khudingmaki Thaudang Lei Aikoi gi Haurakphom Khanglaba Misak Aduna Mama Laibak Soidana Nungsirakani Loinana Aphaba Kunai Amadi Mating Laiba Furup ama oibangam na bagidamak lakadoriba chahi kayada competitive exam kaya thananaba lemna mahi tambinanaba amadi coaching pinanaba thaurang tauri haiki Angaru lai tamma kamandori perdala loina mak lai haisa commercialize business owner maki acquire whatever knowledge the one whatever school na kanadre masi na si ne na ba ramena itawi khacha ba na lai limit GE, Baby, UPSC, PSC, SSC, Rumba, competitive example maki koi oza haba tawga koi free coaching nama sai koi ke koi patron mo koi siam sasa de lei Arambai Tengol gi PRO Robin Mangangna isa iromdom lepsaba ngamna ba honabada hagulakliba Mahiroi Sing wakhalau sing amadi mahi mapung fahan batangai fade atopadagi niraga migi mateng ngairaga hingba punsiduna aikoi chawkhatpa mating leiba khunai ama kaidongnungda oiba ngamloi mapung fana mahi masing tamduna tungi yumbi oigadoriba Mahiroi kaya gi punsi semba sina aikoi gi khunai sigi mapung fana hingba ngamgani haike Punsi da wai pake hai ka ga koi mira hingwa na ka mio da depend tawra da ni hai ka ga mio da dojaga ka mi ki mate hingri kan ka ga koi ke do da wai pa ma moi si samasi ko he masa tak pe aw anu mo posing do tosi ti ba class 1 2 3 4 5 6 3 ho bola ga anu ho bola koi mamla so bola ni desi ASU kena lakliba October taraga manga amamba numit asida Manipur Sinba Thungna Ayuk Pung Taruk Tage Numidang Pung Taruk Fawa Total Shutdown Lauthokre Total Shutdown Osida Athokai Lining Laishon Amadi Anaye ki Thabak Thauram Singdadi Komthokane Hairi Publicity Committee ki Convener S Mangal gi Cherol Amada Lakliba October Taraga Manga se Khoi gi Kanglei Pak Manipur bu Indiana Khudum Chansinduna Loi Chankiba Numit ne Numida se Khoi gi Manipur gi Amamba Numit ne Numida sida ning Kha Tamlamba Aikoi gi Manipur bo nauna semlakhiba laibak India da namthak tawraga tension ki Aikoi bo India na namlo losing ki bagi puari Aikoi khudingmakna ningsingadabani masina Aikoi gi hingbagi pangal pigani Aikoi na ningkha tamba mangki bagi puari October taraga manga se ningsingdaba yadaba amamba numit amani hairi Hauzik Paugi Marthana Tenber Break ama lauzari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Every eye in the region also deserves the best. Free eye screening camp from 13 to 14 October 2025, 9 a.m. to 3 p.m. at CJ Eye Care Foundation, Langol. Procedures and investigation the 15% concession Pizari, PMJY, RBSK, and PCB na impanel Tobiri. Akupa marugi damak CJ Eye Care Foundation da pau phobiro. Honglakliba punsigi lambi sida araiba chaba yaba makhai sasinari.
aduna hidak langthak kayama sadaba yarakte chasilibasingduna adomgi liverda kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matungda mayam bamukahana taram lokchuri loina namakata pau pizari Thobal district ki oina chahi manga fawgi manungda leiba angang singda polio hidak pithakpa Thobal wang matabada leiba CMO Thobal gi office complex ta hodokre district health society Thobal amadi district family welfare officer DFWO Thobal anina punna sinduna pangthokiba tharom aduka mari leinana DFWO Thobal Dr Trustina ngasidagi hauraga lakliba October 13 fawba sathagadoriba pulse polio program gi tharomasi manung chananga si hodokpa numida sida Thobal district ki oina apunba booth Janiga Marifutarukta Hangdoktuna Budde Haina Angang Singda Polio Hidagasi Pitakli Thobal district oina angang lising kuntra rom pitak nana pandam thamle ngasi chitha huba angang singbu fak sanna pitak pangamna nabigidamak hayeng dagi miyoi lising amaga chamnga romna tim chohum rom khaidoktuna yum chatuna hidagasi pitak nana pandam thamle haiki Bisnupur district ki manung dalai riba kainau da sunga si polio hidak pithakre Manipur gi makha da chief medical officer Bisnupur na PISC kainau gi CHO asem gomtina lusingduna kainau gi mafam anida pangthokiba polio pithakpa aduda asa worker angalwadi worker amadi helper kyana sarugya ke Tharamadu ka mari lainana asa worker as Ivechawina India lainga ki pandam adugi manung chana pokpadagi chahi manga fawgi manung dalaiba angang singbu polio hidak pithak liba sida awara pa amadi ngasi hidak pitha hawdaba angang sing adu lakliba October 13 fawba yum da chatuna soidana hidak pithakani loinana masida angang singe mama mapa amadi imung manung singnasu mateng pangduna polio free oiba India ma ohenbada mateng panglase haiki District Health Society Tamenglong Amadi Family Welfare Division Tamenglong na Chef National Immunization Day on Intensified Pulse Polio Immunization Hodok Pagi Thoram Town Baptist Church da Pangthokre State Health Society Amadi Family Welfare Services Manipur na sponsor tokduna Pangthokiba Thoram aduda Deputy Commissioner Tamenglong Dr. L Angsim Dangsawa Town Baptist Church Pastor Dr. Reverend Namsadai Kamai na chingbasingna athoiba mithunglen sing oike tharongomari leinana District Immunization Officer Dr. Sunil Kamai na angang pokpadagina sahi manga fawud leiriba angang lising nipan ga chamaga taraga taret polio hidak pithak na ba pandam thamle District Administration na booth chamaga nimfu manga hangduna vaccinator chahumga marifu leiduna supervisor kunga marina sargyake Kaksing District ki Sugnu Kendra ge PIC Wangu amadi masigi makha da lairiba asa sing sandang khongi angalwadi gi worker amadi helper singna sandang khong da su polio hidak pithakre Bisnupur District ki manung chanalaiba PIC kumbi ge staff sing amadi masigi makha da laiba Ayushman Arogya Mandir AAM Wangu sandang khong da su nurses amadi asa sing angalwadi gi worker amadi helper singna polio hidak pithake punna polio boot anida angang marifu henbada polio hidak pithake Wangu sandang khong da Hangba polio butta mathau toromba angalwadi helper Y Gangarani na polio laina dagi ngakthokna ba mama mapa oiba singna angang sing polio butta puthoraktuna laina asidagi mapung fana ngakthokminase polio hidak pithak hodaba chitha nantha hoba angang yaudana ba makha thana yum da changduna polio hidak pithak khigani haiki Lions Clubs International District 322D ki Region 7 Zone 14 ki makha da laiba Lions Club of Thobal Greater Centurion Lions Club of Kaksing Greater amade Lions Club of Kaksing Sugnu na punna senduna hawkiba tang manga dagi hauduna Kaksing amasung Thobal District ki tongan mafam singda chatharakpa Mental Health amadi Wellbeing Service Wiki Thoram Loishinkre Association of Lions Club International District 322D gi project ama oina pangthok kiba Mental Health and Wellbeing Service Wiki Thoram asigi manungda Lions Clubs International District 322D gi Region 7 Zone 14 gi makada laiba Lions Club of Thobal Lions Club of Thobal Greater Centurion Lions Club of Kaksing Greater amadi Lions Club Kaksing Sugnu na Kaksing amasung Thobal District ki tongan mamofam singda thoram masi pangthoke ngasi loishinba numita Paradise English School Thobal Okramda Mental Health Awareness Program amasu pangthoke School asigi oza sing mahiroi singna sarugya ki ba awareness program aduda tongan ba wangang loi singna sarugya ki
Lions Club of Imphal Greater, Lions Club of Imphal Central, Lions Club of Imphal Kangla and Lions Club of Nambolna Indian Psychiatric Society Manipur State Branch ka kusam naduna mental health and well-being awareness kam pediatric health camp ama ulo sajor relief camp ta pangthokre. Professor K Santibla Devi, Head Department of Psychiatry Jenims, President Indian Secretary Society Manipur State Branch Dr. Nelson Loitongbom, Assistant Professor Department of Psychiatry Jenims Amade, Dr. Carol Arambom, Senior Resident RIMS na resource person oike. Government School Sitharakli Basi Maruaina Education Department Amade Government na Thamoi Sengna Thabak Tawdabagini Haina PSO ge President Farid Bogimayum na Fongdokre. Wafamasi Pangal Student Union Wafamasi Pangal Student Organization ki tarak taret suba mapok numit ka mari layana haikibani Major Khulda laiba Manipur Press Club Loktak Hall da pangthokpa Thormaduda Lilong Higher Secondary Madrasa gi Principal Wangkhem Ramesor Sheng, Amuko gi President Sanjoy Sorokhaibam, MSF ki President Hizam Roshan, PSO President Farid Bogimayum, Ampako gi President Yumkhaibam Hayatur Rahman, UPS Lilong Headmaster in Charge AMD Muki Mudin Khan Amadi Mahirwi Kyana Sarukyaki. Pangal Student Organization ki President Farid Bogimayum na makha taraduna PSO na chahi taraga taret mapung farak pagal loina na afaba quality education purakna naba kanna honrabasu Education Department amadi government na thamoi sengdabana thabak oina pangthokpa ngamdre. Government school gi hek thangnaba mafamda board amadi council na private school thamjinbana government school sing sitharakna bagi machak amasu oire. Mahakna makha taraduna housing Manipur gi irang asina center government na Manipur miyam asi kari mieng yengle habasi mipung khudingmak na khangnaraba ngaktani. Maramaduna Manipur da lairiba rajniti tawriba singna punsinduna thabak tawba matam oire haiki. ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯂꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤꯜꯂꯤꯗ ꯆꯠꯂꯀꯥꯟꯗ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔ ꯁꯦꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯗꯤꯜꯂꯤꯗ ꯋꯥꯅꯣꯝꯕ ꯆꯠꯂꯤ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯗꯨ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯗꯤꯜꯂꯤꯒꯤ ꯑꯆꯧꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗꯨ ꯁꯦꯝꯁꯦꯅ ꯍꯥꯏꯔꯛꯄ ꯊꯥꯗꯣꯛꯂꯛꯄ ꯃꯥꯜꯂꯦ ꯇꯧꯕꯇꯕꯨ ꯉꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯎꯖꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯋꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯑꯩꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯕꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯨꯟꯅ ꯈꯟꯊꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯔꯦ ꯍꯥꯏꯕꯁꯦ PSOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ. Ngasi hiang thang tara hei me laikai da laiba community hall da tongan ba masak naiba miyoi kyana saruk yaduna chahi chamaga nimfu ma thoirak suba hiang thang tara hei amasung hiang thang palakta maitei pangal singna khunda laitarak page ningsing thoram MSYC club ke member singna sinduna pangthokre thoramadu da housing state asigi tangdu laita da ba fibam asi athubada warashin puraktuna santi amadi nungsi chanana laiminana ba purakpo oresnu haina tara hei konjel Mohammedan Social Youth Club na sinduna pangthokre. Pokpadagina siva fawbagi thauramda honglakliba machat amadi masina khunai da semilon da piriba saitheng haiba hiramasida khananenabagi mifom amanga se Imphal East ki Yaingang Pokpi Kaithel Community Hall da Inat Gokhat Luptin Yolgi Makhada Yaingang Pokpi Santi Khongbal Thamna Pokpi Sanasabi amadi Sabungko Khunogi Club Sing amadi Maira Paibi Singna sinduna Maike Edongi Miyana Saruk Yaduna pangthokre. Mifamaduda Iolgi General Secretary Mayangbam Dhananjoyna Aikoina Pokpadagi Siva Fawada Pangthokliba Thorom Singda Maring Mayangba Kaya Yaksilakliba Ase Lokthoknana Bahonaduna Selka Hena Chading Toba Hanzilakliba Se Khanaduna Warep Singh Ase Laugani Lakadoriba Ningol Sako Basidasu Ningol Singna Lamdam Asida Gi Haira Puthok Chaba Polam Singh Puduna Chapiyo Mobu Mokpa Singnasu Lamdam Asidagi Puthok Chaba Pothok Singna Kudol Tambagi Chanabi Lainana Bahona Minesi Haiki. Manipur State Council All India Student Federation AISF Mahiroi Luv Asina Lisang Sitna Satharakpa Mahitamsi Lausing Tansi Lana Lamjing Haloshi Haiba Pandamda Mangarak Suba 3 months
free revision coaching course pangthoklagani haina AISF ki joint secretary Laisemba Maiteina Irabat Bhavan complex da leiba AISF ki office da pangthokpa Paumi Singh unaba amada phongdokre mahakna makhata na phongdokibada pangthokadoriba 3 months free revision coaching course asida class 10 12 thagadaba Mahiroi Singh arts amadi science stream da pangthokane course asi November gi tang ahum da Mahiroi lubasigi Imphal West ki office oiriba kha Imphal High School da tawgani coaching asigi form October tang tara humdoi dagi thaba hogani coaching asi limited seat oina logani hariba coaching asigi entrance test na November gi tang amada pangthokani result na November gi tang anida haidokani Mahiroi Singh na coaching course asi yawiu amaromda Manipur lairiba private coaching center sing hangliba sing asi AISF ki Mahiroi Singh na yengsinba horagani haiki हाइरिबा कोचिंग असिगी फॉर्म सिंग असि माहिरोई सिंगना अथुबा मतमदा लाकपिदुना लौबिउ हाइनसु माहिरोई लुप असिगी माइकैदगिसु माहिरोई सिंगी मफमदा हाइजरी फॉर्म गी फंगफम सिना कोइगी कोचिंग तौगदोरिबा खाइफाल हाई स्कूल अमदी कोइगी लुप असिगी हेड ऑफिस ता कोइ फंगबिगन 2018 da Kakching Khunau da pangthokpa go to village ki thauramda matamadu ki chief minister N Virena miyam da tawgani haina pikhiba thajaba sing ayamba thabak oina pangthokre lemhoriba Kakching Khunau municipal council ki office sabagi thabak su saba honana ba budget ta sel yauduna leire haina council asigi caretaker chairperson case leimana phongdorakle ngasi Kakching Khunau da leiba council asigi office ta pangthokpa Paumi Singh unaba amada case leimana makha taraduna Kakching Khunau development committee ki secretary TS Rishikesh na handakta media da Kakching Khunau municipal council ki office sanana ba hanagi chief minister N Virena urep uyung tamlamlaga masi lengre haiba si miyambulana lamjing bane mahak Masasu council asigi councilor ama oibana office asi sabagi hauzik leiba progress pumba khanglibani COVID-19 ge pandemic ama de state asida thogliba irang asina thabak hoba ngamdana leiramba su hauzik ti thabak haunana ba mahut department na lupa crore amaga lakh 50 ke taret ke senfam budget ta hatunu leirabane loinana kumjali singani ke taragani panda Kakching Khunau da pangthokpa go to village ki thauramda Kakching Khunau da toti sing yohangani haikiba dusu yohan kre amadi bank thamgani habalsu bank thamle maramasina Kakching Khunau development committee na makha tana kanaguma mioi natraga loop singa hundok hunjin tawbada Kakching Khunau municipal council ga mari leinaba thabak sing yauksin birakano haiki laibak thibadagi COVID-19 pandemic and immigrant migrant singi lan asina maram oiraga khara thingthakibagi ni sida maram sadana puthok laga nainaba se tawiganu haina haijari Hiya Idu Private Limited ki makhada laiba creative circle na sinduna chahi sigi August ki tang taraga tareta center tareta class 3 dagi na 12 fawu gi mahiroi singi oiba anirek suba maths olympiad ki makok mathang taraba singda maramathum yenthokpa ki thorama monga se Jain Manipur Dance Academy da pangthokre thoramadu da social scientist Dr Dhanabir Laishram JCRE Global College ki head of the academics Sanjanbam Jugesor Hiya Idu Private Limited ki director Thiam Herojit Nathoiba Mithunglen Singh oike thorangamari leinana Class 3 dagi 12 fawgi makok mathang taraba mahiroi sing da certificate amadi memento piduna pungning thawat ki Hiya Idu Private Limited ki director Thiam Herojit na piklingai dagi mahiroi sing traditional teaching method pidaba matung da class 12 loiraba matam da mahiroi sing na thengnagada ba challenges singa iroina na takpiraga chatkrabadi parents sing da su paisa sangloi maramaduna pikliba mahiroi sing dagi hoduna class 12 fawgi thakta laiba mahiroi sing da competition ki uhul ama pinana ba hona bani haiki Armed Forces Ex-Servicemen Welfare Association AFESWA Thaubalna Sahi Khuding ki Ningol Sako wagi Thauram Ningol Sako bana lakpada association ki widow members singda leftana khudol tamduna lakpagom sahi asigi oinasu nupi members singda khudol tambagi thauram ngase Thaubal wangmatabada leiba Sai Mandir da pangthokre AFESWA ki President Retired Wing Commander AK Devendro Vice President Retired Sub Subedar Captain T Inau Yauna atai member kiana sarugyaduna pangthokiba thoram aduda AFESWA ki nupi member kunhenbada Ningol Chakobugi achamba khudol sing tamke thaurangamari leinana AFESWA ki secretary retired Subedar KS Ingochana AFESWA ki lairiba member punamakpu imung amakhaki miyoi singni haina khanbaga loinana AFESWA na nupi member khudingda Ningol Chakobugi khudol ase tambani haina phongdorakhi Kwakaithel Thiam Laikai da laiba Anoi Sindam Sanglen na Sinduna Guru Puja Taubugi Thoram Kwakaithel Mayai Koibi Sabungbam Laikai Community Hall da pangthokre Thoramadu da
PAL की डायरेक्टर एन टिकन फेस की डायरेक्टर RK खोगेन अमदी गवर्नमेंट डांस कॉलेज की जूनियर लेक्चर G कुंजलताना चिंगबसिंगना सरुक यादुना पांगथोखरे जियोलॉजिस्ट पेट्रोलॉजिस्ट अमदी जियोकेमिस्ट लेजेंडरी अमा ओरिबा डॉक्टर SM नगबीदा कमेमोरेट तौदुना जियोलॉजिकल सोसाइटी ऑफ इंडिया GSI न पीबा SM नगबी गोल्ड मेडल 2025 अवार्ड चहेसिगी ओइना प्रोफेसर अथोकपम कृष्णकांत दा पिरक्रे Igneous Petrology and Geochemistry की फील्ड महाकी आउटस्टैंडिंग कंट्रीब्यूशन कयाबु सखंगदुना GSI ना नेशनल अवार्ड असी पिरखिबने नॉर्थ ईस्ट इंडिया की ओइना अवार्ड असी फंगबा प्रोफेसर अथोकपम कृष्णकांतना अहानबने हाइरे ZN मणिपुर डांस एकेडमी की चोलोम डिपार्टमेंट की विजिटिंग गुरु सु ओरंबा श्री गोविंद जी नाम पलागी इसई हनबा थांगमैबन लाइरेन हंजबा लाइकाइदगे युमनाम जत्रा लाइखिद्रे मार्कना हिंगलिंगै मतमदा अवार्डी अमा ओरमी अवार्ड सिंगी मनुंगदा मणिपुरी साहित्य परिषद ना पीबा नतभूषण नतरत्ना मणिपुर स्टेट कला एकेडमी कल्चरल फोरम मणिपुर ना लाइफ टाइम अचीवमेंट अवार्ड अमदी संगीत नाटक अवार्ड ना चिंगबा यावरी महाकी मचानुपा अनि नुपी अमा अमदी मसु तरागा माथोय लेहौरी महाकना लेखिदबासिना लमदम असिगी नत संकीर्तन गी लमदा चावना अहोबा अमा लेहौरगनी हौजिक सानाबगे पाव अखोगे सेने स्पोर्ट्स जर्नलिस्ट बोयाई निंगथौजमदगे लौबिरासी District Football Association Moirangi Meng Makada ngasi degi tim nipan group ani thongna khaidukuna Moirang Multi Purpose Higher Secondary School ground da association asigi president K Biranna Thorumapu oiduna Mari Suba 3rd Division District Football League hogdokre pangthokadriba league asigi ngasi ahubunumi ke sanaki bam match da KNK Kaibulna IMCC Ithaibu goal manga sinoda maitiba pikhi KNK Kaibulgi mai pakbi goal singadu El Dhoni na match ki manga suba kuntrani thoi suba madi humpu suba minita goal ahum sanki atopa goal ani aduna M Sanamasa na match ki humpu humdoi suba madi MD Aziz na match ki humpu trawmdoi suba minita sanki hayeng ground asida nungthil pung ama makhai tabada ahanba match waina yaru kaibul amadi KAC Kokilborn ga sanagani ani suba match nungthil pung ani makhai tabada FC Kumbi amadi UKC Saiton ga sanagani Manipur Wrestling Association gi nauna khalaba managing committee gi thoupubu sing opagi thoram Major Khunda leiba Manipur Press Club ta Manipur Wrestling Association sinduna pangthokre thoram masida S Sarat Sharma Amju gi president A Bhakta Hana Manipur Wrestling Association gi president oiramba A Nabachandra Headline Med Group Hyderabad की Managing Director Zanga Reddy Manipur Wrestling Association की हाना Treasurer ओरंबा के जयानंदा रितिया IAS मंगसा ताबम हरि कृष्णा देवशेखर All Manipur Volleyball Association की President NG इनोंगचा Manipur Olympic Association की Treasurer L Kiran Kumar अमदी अतई मरुई बमियोई सिंगना थौरमपु सिंग ओइखी नौना खल्लबा Managing Committee की मियोई सिंग असी ममंग थागी September तंग कोनिपालदा Manipur Olympic Association Conference Hall da Wrestling Federation of India amadi Manipur Olympic Association gi observer yaungna Register of Society na pangthokhiba election da Manipur Wrestling Association gi president oina Ningthoujam Bhoni vice president oina L Brojendro secretary oina N Sanayaima Assistant Secretary oina A Ravi Shankar amadi treasurer oina CH Anita yaungna member tara punnamioi taramanga khanki nauna association asigi president oina khallaba nithojam Bhoni na association asina tawgudaba thabok thorom singi matangda phongdokhibada handak chahi makatani oina akapum nati aina potharubudi adu potharubda mayamna yati haibadi ga halaman singna ai guru mayamna puni nang doctor ya ro haibadi tawjeki bene ai sidu thampambagi apamasu leite I don't know jam ai di tawgudabu Manipur ngasibawda mayamna khangi ga do amukatang leni Manipur Wrestling Association की पोस्ट क्या इंटरनेशनल चल लगी है तो खंग भी होगा अपोइने तो जरे पे थबक तुदी क्या हम तो दबा है तो तुदी लेबा ना खंग ब खंग दबदी
मीडिया ना खंगन गदा परी मीडिया जो तो इन जो गई खंगन जाती मणिपुर रेसलिंग कोर्स अहुम मरियतना इंटरनेशनल way the course of the older bane Manipur course or visible Saulal sim course of the Nupigi wrestling course ko grabani pwede to observe ta buti am ki sukai di mina thagat bula mani ngasi bo da koina to zeri si Manipur wrestling course kya lagi mu adu mundu kya international yawi biyo anaki Uttarakhand japasi Manipur team of the qualified hoyi di adu qualified ho ai as a vice president of India aina sillaga qualified hoyi bane ba qualified ho musa kalak ta namu press ka press to chalewa Kunithoi Suba KSH Laihau DB Memorial Super Division Football League ki ngachi sana ki bam match sa SWC Kairakna Sau Kakching bu maitiba pikre District Sports Association DSC Kakching gi meng makhada mamang tha gi tang kunma thoidigi team tare na saruk yaduna DSC Kakching Playground chathariba Kunithoi Suba KSH Laihau DB Memorial Super Division Football League ki ngasi sana ki bam match sa SWC Kairakna Sau Kakching bu goal tari sinoda maitiba pikibane SWC Kairaki mai pakibi goal singadu Sana tombana match ki nifumatoi subamadi Yankai suba minita gol ani sanki atopa gol manga aduna Abhinas na match ki tare suba Rohit na match ki tanamapan suba Riksan na match ki yankai tare suba Suraj na match ki humputara mari suba madi Sibadas na match ki humputara nipan suba minita sanki Amaromda association asina sinduna mamang tha gitang kunithoi degi tim taramathoi nagrumani thongna khairuktuna ground asida chathariba kunmathoi suba Kishore Kumar Memorial First Division Football League ki ngasi Sanaki bam match da Walida Wabagaina PFC Tokpasingbu gol ani amada maitiba pikhi Walida Wabagai gi mai pakibi gol ani adu Biswanath na match ki ahanba half ki half minute ani amadi Bisan na match ki nifutare suba minute sankhi match asida maiti khiba PFC Tokpasing gi amatangar ba gol aduna mani thoina match ki yankai mathoi suba minute sankhi bane Singjamai Kendra Kankutna Lamsang Kendra Kankut Pumai Tibapiduna Yumnam Yaima Memorial Istv Kendra Wise Mixed Kang Tournament ki semi-final sangkre Manipur Kang Association gi meng makhada Wainam Kendra Kankut Sinduna Mamang Thagi Tang Kunmathoi degi Kankut Tarom doina group mari thongna kairutuna Radha Mantop Kainok Thong Takta Chathariba Yumnam Yaima Memorial Istv Kendra Wise Mixed Kang Tournament ki ngachi sanakhiba ahum suba quarter final match da Singjambai Kendra Kankutna Lamsang Kendra Kankutpu Panjal Kunmathoi Taramanga da maithiba piduna semi final sangkhibane Singjamai Kendra Kankutna ahan bhapta panjal nipal amadi ani subhapta panjal tarahumdoi kapkhi Lamsang Kendra Kankutna ahan bhapta panjal taruk amadi ani subhapta panjal mapal kapkhi hayeng kangcheng asida aroiba mari suba quarter final match oina Wangoi Kendra Kankut amadi Kaisamthong Kendra Kankut ka sanagane Makataba Sanabagi Pau Pizari State Level Jit Kunedo Championship 2025 ki champion Thobal team N Oikre aduga Imphal West amusung Thobal team Bina mathang sitna first runners of amadi second runners of Takre ngarang dagi Yaripok Badminton Association ki indoor stadium da numit nini chatharakiba championship asida Jirivam Imphal East Imphal West Bisnupur Thobal amadi Churachan Purna Singba district sing dagi punna nupa nupi sanaroi chamagi yankhai rom na sarugyaduna tongan ba kangluf kaya da athoi hen tanakibani Championship asida Thobal team ena gold kunga taruk amasung silver taruk lawba ngamduna champion oiba ngamkhibani Imphal West na gold mari amasung silver mari lawduna first runners up aduga Thobal team B na gold mari amasung silver mari lawduna second runners up taki Championship asida Imphal East na gold mari amasung bronze ani Jirivam na gold mari amasung silver ama aduga Churachandpur na silver ama lawba ngamkhi ngasi loishinbagi thoromda Wangkhem Assembly Constituency ki MLA su oriba MPCC ki President ke Megasandra yauna tongan ba masak naiba meyoi kyana saruk yaduna makok mathang taraba singda medal trophy sing yanthoke thoromadu ki sarugama oina mamang thagi kungamari dagi kunganipan fawba pangthokiba first district Olympic Games 2025 ta jit kone do masana da team champion first runners up amadi second runners up tarakraba singda sarang patagi laikhidraba KS Premjit ki mingda katpa trophy amadi selgi mana singsu yanthoke Loislak padangasi ki maroiba pau amukka hanna pizari Silongi Raspberry Thugai ki ba Manipur ki history manghanaba aronba agenda ama leirabra habasi jingnadaba ngamde haina MMWO na hairi
NDA Lengakna RTI na Toromba Pangal Amadi Kanaba Singh Mangsilakle Haina MPCC ki spokesperson Ningombam Bhupendra na haikre. Sanamahi Lining ki Oiba Study Center ama Manipur University of Culture da Hangna bagi ayaba leire Haina University sigi Vice Chancellor Professor Paunam Gunindro na haikre. Amadi Polio South National Immunization Day 2025 Pangthokre Angang Lak Ahum Hena Polio Pithak Nanaba Pandam Thamle. Ngasigi wenadi Manipuri Pau matang se lojare mireng tabiri bapuna mako muka hanna